ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯅꯧꯁꯨꯝ ꯋꯥꯔꯤꯗ ꯇꯥꯕꯤꯒꯗꯧꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯝꯂꯤꯕ ꯋꯥꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯐꯣꯡꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯦꯄꯤꯁꯣꯗ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯥꯏꯖ ꯍꯦꯜꯊ ꯀꯦꯌꯔ ꯍꯥꯎꯁ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯍꯦꯜꯊ ꯀꯦꯌꯔ ꯍꯥꯎꯁ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯍꯦꯜꯊ ꯀꯦꯌꯔ ꯍꯥꯎꯁ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯑꯅꯥꯕ ꯀꯌꯥꯕꯨ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯃꯗꯤ ꯄꯩꯁꯥ ꯁꯨꯡꯂꯧ ꯂꯧꯗꯅ ꯐꯍꯟꯕ ꯉꯝꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯅꯨꯃꯤꯠꯇ ꯍꯦꯜꯊ ꯀꯦꯌꯔ ꯍꯥꯎꯁ ꯑꯁꯤꯕꯨ ꯂꯤꯡꯈꯠꯈꯤꯕ ꯑꯥꯁꯋꯤꯟꯗ ꯑꯦꯋꯥꯔꯗ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯥꯁꯋꯤꯟ ꯑꯦꯋꯥꯔꯗ ꯂꯧꯔꯕ ꯇꯨꯡꯗ ꯍꯣꯁꯅ ꯍꯥꯏꯔꯛꯏ, ꯁꯣꯝꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯕꯨ ꯂꯤꯡꯈꯠꯈꯤꯕꯒꯤ ꯄꯥꯟꯗꯝ ꯑꯗꯣ ꯃꯤꯌꯥꯝꯗ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯥꯁꯋꯤꯟꯅ, ꯑꯩꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯕꯨ ꯂꯤꯡꯈꯠꯈꯤꯕꯒꯤ ꯃꯔꯝ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯃꯇꯝꯗꯣ ꯑꯩꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯁꯒꯣꯜꯕꯟ ꯂꯩꯀꯥꯏꯗ ꯂꯩꯕ ꯕꯤꯖꯤꯅꯦꯁ ꯑꯣꯏꯕ ꯏꯕꯣꯆꯧꯕꯒꯤ ꯃꯆꯥꯅꯨꯄꯥ ꯍꯦꯟꯕ ꯀꯧꯕ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯁꯥꯏꯖ ꯀꯧꯕ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯕꯗꯤ ꯗꯦꯜꯍꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩ꯫ ꯁꯥꯏꯖꯗꯤ ꯀ꯭ꯂꯥꯁ 9 ꯂꯣꯏꯔꯒ 10 ꯀꯥꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯗꯣ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯂꯕ ꯑꯌꯨꯛꯅꯤ꯫ ꯂꯩꯃ ꯆꯥ ꯄꯨꯗꯨꯅ ꯂꯤꯚꯤꯡ ꯔꯨꯝꯗ ꯂꯥꯛꯏ꯫ ꯂꯩꯃ, ꯃꯣꯏ ꯄꯥꯕꯣꯡ, ꯆꯥ ꯁꯤꯗ ꯂꯩꯖꯔꯦ꯫ ꯏꯕꯣꯆꯧꯕꯅ, ꯊꯝꯃꯣ ꯊꯝꯃꯣ ꯃꯃꯥ, ꯉꯁꯤꯗꯤ ꯋꯥ ꯑꯃꯇ ꯈꯟꯅꯁꯦ꯫ ꯂꯩꯃ, ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯃꯣꯏ ꯄꯥꯕꯣꯡ? ꯏꯕꯣꯆꯧꯕ, ꯏꯆꯥꯅꯨꯄꯤꯒꯤ ꯗꯣꯛꯇꯔꯅ ꯊꯥꯔꯛꯄ ꯃꯇꯝꯗꯨꯗꯤ ꯆꯍꯤ ꯑꯃꯇ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯥꯅ ꯍꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯍꯤꯡꯖꯔꯁꯅꯨ꯫ ꯂꯩꯃ, ꯑꯩꯗꯤ ꯏꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩꯖꯔꯤꯕ ꯃꯍꯥꯛꯁꯦ ꯃꯄꯨ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈꯤꯅꯤ ꯈꯟꯕꯗ꯫ ꯏꯕꯣꯆꯧꯕꯅ, ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦꯅꯦ ꯃꯃꯥ꯫ ꯑꯩꯈꯣꯏ ꯋꯥꯈꯜ ꯁꯣꯟꯊꯔꯕꯗꯤ ꯁꯥꯏꯖꯅ ꯈꯪꯈꯤꯅꯤ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯗꯤ ꯃꯁꯥꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯐꯤꯕꯝ ꯌꯥꯝ ꯂꯨꯁꯤꯟꯒꯅꯦꯗꯅ꯫ ꯂꯩꯃ, ꯑꯗꯨꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯄꯨꯝꯕꯁꯦ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯦ꯫ ꯁꯥꯏꯖꯒ ꯊꯦꯝꯕꯒ ꯈꯠꯅꯗꯨꯅ ꯋꯥꯀꯤꯡ ꯍꯜꯂꯛꯏ꯫ ꯏꯕꯣꯆꯧꯕꯅ, ꯏꯍꯦ ꯊꯦꯝꯕ, ꯅꯪꯅ ꯑꯃꯨꯛ ꯋꯥꯀꯥꯏ ꯇꯧꯔꯨꯔꯕꯣ? ꯅꯆꯜ ꯑꯁꯤꯅ ꯏꯁꯧ ꯇꯧꯔꯤꯁꯦ꯫ ꯁꯥꯏꯖꯅ, ꯄꯥꯕꯣ, ꯑꯩꯅ ꯈꯔꯒ ꯋꯥꯀꯤꯡꯗꯣ ꯆꯠꯈꯤꯁꯦ ꯍꯥꯏꯕ꯫ ꯌꯥꯗꯦ, ꯃꯁꯤꯒꯤ ꯎꯆꯤ ꯑꯔꯧꯕ ꯃꯥꯟꯕ ꯁꯛꯊꯤꯕꯁꯦ꯫ ꯑꯩꯕꯨ ꯎꯆꯤ ꯑꯔꯧꯕ ꯃꯥꯜꯂꯦ ꯀꯥꯏꯅ, ꯅꯪꯗꯤ ꯄꯥꯐꯣꯔ ꯑꯀꯥꯕ ꯑꯀꯦꯝꯕꯗꯣ ꯌꯥꯝ ꯃꯥꯜꯂꯦ꯫ ꯁꯥꯏꯖꯅ, ꯄꯥꯕꯣꯡ꯫ ꯏꯕꯣꯆꯧꯕꯅ, ꯊꯤꯗ, ꯃꯁꯤꯁꯨ ꯑꯉꯥꯡꯁꯤꯒ ꯁꯨꯝ ꯃꯥꯟꯅꯗꯅ ꯂꯩꯌꯦꯕ꯫ ꯂꯩꯃꯅ, ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯃꯃꯥꯅ ꯀꯥꯗ ꯊꯅꯝꯂꯕꯅꯦ, ꯆꯥꯊꯣꯛꯂꯨꯔꯣ꯫ ꯑꯗꯨꯒ ꯊꯦꯝꯕ ꯅꯪꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯇꯧꯔꯁꯦ꯫ ꯑꯗꯣ ꯄꯥꯕꯣꯡ, ꯍꯟꯇꯛ ꯑꯩꯅ ꯁ꯭ꯀꯨꯜ ꯍꯣꯡꯒꯦ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯏꯍꯦ, ꯌꯥꯅꯤꯗ, ꯏꯄꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ꯫ ꯏꯆꯥꯇꯣꯝꯕꯤꯅ ꯍꯥꯏꯕꯕꯨ ꯌꯥꯗꯕ꯭ꯔꯅꯦ? ꯁꯥꯏꯖ ꯑꯗꯨ ꯍꯔꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯊꯦꯝꯕꯅ, ꯑꯗꯣ ꯇꯥꯏꯉꯣ, ꯑꯩꯅꯗꯤ ꯃꯥꯒꯤ ꯃꯁꯥꯁꯦ ꯁꯣꯟꯕꯅꯤꯅ ꯋꯥꯈꯤꯅꯦꯗꯅ ꯇꯧꯕ꯫ ꯃꯔꯛ ꯊꯠꯂꯗꯨꯅ ꯏꯕꯣꯆꯧꯕꯅ, ꯈꯪꯉꯤꯗ, ꯅꯪꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯒ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯦ꯫ ꯅꯪꯅ ꯅꯆꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤꯗ꯫ ꯂꯩꯃꯅ, ꯊꯦꯝꯕ, ꯅꯪ ꯒꯥꯔꯤꯁꯦ ꯅꯥꯟꯅ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯂꯨꯔꯣ, ꯍꯣꯔꯦꯟ ꯅꯆꯜꯒꯤ ꯊꯕꯛ ꯆꯠꯀꯗꯕ ꯑꯣꯏꯔꯝꯅꯤ꯫ ꯍꯣꯏ ꯏꯇꯩꯃꯕꯦꯝꯃ꯫ ꯊꯦꯝꯕ ꯑꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜꯒꯤ ꯁꯦꯛꯁꯟ ꯍꯧꯅꯔꯛꯄꯅ ꯁꯥꯏꯖꯁꯨ ꯃꯄꯥꯅ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯁ꯭ꯀꯨꯜ ꯒꯦꯠꯇ ꯊꯅꯝꯂꯒ
ꯆꯠꯈꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯑꯅꯧꯕ ꯑꯣꯏꯕꯅ ꯑꯣꯖꯥ ꯑꯃꯅ ꯀ꯭ꯂꯥꯁ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯏ꯫ ꯁꯥꯏꯖꯅ "ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ"꯫ ꯁꯤꯜꯀꯤꯅ "ꯀꯩꯅꯣ ꯙꯅꯤ, ꯁꯤꯗ ꯂꯥꯛꯑꯣꯅꯦ ꯐꯝꯃꯤꯟꯅꯁꯦ"꯫ ꯁꯥꯏꯖꯅ ꯌꯥꯏꯌꯦ꯫ "ꯍꯥꯏ, ꯑꯝ ꯙꯅꯤ, and you"꯫ "ꯁꯥꯏꯖ"꯫ ꯃꯣꯏ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯥꯏꯖꯒꯤ ꯃꯤꯠꯇꯨꯅ ꯂꯩꯗꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟꯗ ꯐꯝꯂꯤꯕ ꯍꯦꯟꯁꯝ ꯑꯣꯏꯕ ꯑꯁꯋꯤꯟꯕꯨ ꯎꯔꯨꯔꯦ꯫ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯃꯣꯏꯅ ꯂꯪꯂꯤꯕ ꯑꯣꯏꯔꯝꯕ ꯇꯥꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯥꯏꯖꯗꯣ ꯑꯁꯋꯤꯟꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯑꯁꯋꯤꯟꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯕꯨ ꯁꯦꯟꯅꯔꯝꯃꯤ꯫ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯁꯥꯏꯖꯗꯣ ꯐꯣꯟꯗ ꯂꯟꯆꯦꯟꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯩꯃꯅ "ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯕꯨ ꯁ꯭ꯀꯨꯜꯗ ꯅꯨꯡꯉꯥꯏꯕ꯭ꯔꯣ"꯫ ꯁꯥꯏꯖꯅ "ꯅꯨꯡꯉꯥꯏꯌꯦ ꯃꯃꯥ, ꯑꯗꯣ ꯁ꯭ꯀꯨꯜꯗꯤ ꯂꯦꯞꯅꯤꯡꯗꯦ, ꯁꯟꯗꯦꯗ ꯐꯥꯎ ꯀꯥꯅꯤꯡꯉꯦ, ꯉꯁꯤꯁꯨ ꯀꯥꯅꯤꯡꯉꯦ"꯫ ꯂꯩꯃꯅ "ꯑꯉꯥꯎꯕꯤꯁꯤꯗꯤ, ꯁꯟꯗꯦꯗꯕꯨ ꯀꯅꯥ ꯁ꯭ꯀꯨꯜ ꯀꯥꯅꯒꯦ"꯫ ꯁꯥꯏꯖꯅ "ꯑꯗꯣ ꯃꯃꯥ, ꯑꯩꯗꯤ ꯀꯥꯅꯤꯡꯉꯦ, ꯁꯟꯗꯦ ꯑꯣꯏꯕꯁꯤꯗ ꯋꯥꯃꯟꯗꯅ ꯏꯃꯥꯟꯅꯕꯤꯈꯩꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯦ"꯫ ꯂꯩꯃꯅ "ꯁꯥꯟꯅꯧ, ꯅꯊꯟꯇ ꯂꯩꯔꯣꯏꯗꯕꯅꯦ, ꯐ꯭ꯔꯦꯟడ్ꯁꯨ ꯌꯥꯝꯅ ꯊꯝꯒꯅꯨ, ꯅꯪꯅ ꯋꯥꯔꯕ ꯃꯇꯝꯗ ꯃꯣꯏꯅ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯅꯤ, ꯅꯪꯁꯨ ꯇꯧꯒꯗꯕꯅꯦ꯫ ꯑꯗꯣ ꯃꯃꯥ ꯖꯨꯁ ꯁꯦꯝꯃꯛꯀꯦꯀꯣ"꯫ "ꯑꯧ ꯃꯃꯥ"꯫ ꯂꯩꯃꯁꯨ ꯊꯣꯛꯈ꯭ꯔꯦ꯫ "ꯑꯗꯣ ꯂꯟꯆꯦꯟꯕꯤ, ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ"꯫ "ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ, ꯑꯃꯨꯛ ꯀꯦꯊꯗꯅ ꯂꯩꯔꯤꯗꯨꯕꯣ"꯫ "ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯀꯥꯆꯤꯟꯗ ꯐꯝꯕ ꯑꯁꯋꯤꯟꯗꯣ ꯈꯪꯕ꯭ꯔꯥ"꯫ "ꯈꯪꯉꯦ, ꯑꯗꯣ ꯃꯥ ꯀꯩꯗꯧꯔꯒꯦ? ꯅꯪꯉꯣꯟꯗ ꯀꯣꯏꯒꯦ ꯍꯥꯏꯔꯛꯏꯔꯣ"꯫ "ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯉꯥꯎꯅꯔꯤꯅꯦ ꯃꯥꯗꯣ"꯫ "ꯑꯣ, ꯑꯗꯣ ꯑꯩꯁꯨ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯊꯃꯣꯏꯁꯤꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯋꯦ, ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ"꯫ "ꯑꯌꯥ ꯚꯥꯏ, ꯅꯪꯗꯤ ꯇꯨꯃꯤꯟ ꯌꯥꯝ ꯈꯜꯂꯝꯃꯤꯀꯣ, ꯑꯩꯈꯣꯏꯗ ꯈꯪꯍꯟꯗꯈꯩ"꯫ "ꯅꯪꯁꯨꯕ ꯍꯥꯏꯕ ꯏꯀꯥꯏꯗꯅ ꯇꯧꯅꯦ"꯫ ꯂꯟꯆꯦꯟꯕꯤꯅ "ꯑꯣ, ꯍꯌꯦꯡꯗꯤ ꯅꯨꯡꯉꯥꯏꯅꯤꯁꯦ ꯅꯨꯄꯤ, ꯅꯪ ꯁ꯭ꯄꯣꯔꯠ ꯅꯨꯃꯤꯠꯁꯦ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ ꯑꯣꯟꯊꯣꯛꯂꯁꯤꯔ ꯈꯪꯗꯦꯅꯦ"꯫ "ꯀꯥꯔꯟ ꯇꯧꯅꯨꯀꯣ, ꯑꯩ ꯏꯀꯥꯏꯕ, ꯃꯤꯅ ꯏꯀꯥꯏ ꯍꯥꯏꯔꯒ"꯫ "ꯍꯌꯦꯡ ꯊꯦꯡꯅꯔꯒ ꯍꯥꯏꯅꯔꯁꯦ, ꯑꯩꯁꯨ ꯐꯣꯟ ꯊꯝꯃꯒꯦꯀꯣ"꯫ "ꯍꯣꯏ, ꯑꯗꯣ ꯀꯥꯔꯟ ꯇꯧꯅꯨꯀꯣ"꯫ ꯁ꯭ꯄꯣꯔꯠꯁ ꯅꯨꯃꯤꯠꯅꯤ꯫ ꯁꯥꯏꯖ ꯁꯤꯚꯤꯜ ꯗ꯭ꯔꯦꯁꯇ ꯂꯥꯛꯏ꯫ ꯃꯁꯥ ꯈꯔ ꯆꯣꯛꯊꯩ ꯍꯥꯏꯗꯨꯅ ꯎꯔꯨꯝꯗ ꯇꯥꯡꯗꯨꯅ ꯂꯩ꯫ ꯂꯟꯆꯦꯟꯕꯤꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩ꯫ ꯁꯥꯏꯖꯒꯤ ꯃꯤꯠꯌꯦꯡꯗꯤ ꯑꯁꯋꯤꯟꯅ ꯁ꯭ꯄꯣꯔꯠ ꯁꯥꯟꯅꯔꯤꯕ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯂꯟꯆꯦꯟꯕꯤꯅ "ꯑꯗꯨꯗꯤ ꯁꯥꯏꯖ, ꯑꯩ ꯍꯥꯏꯔꯒꯦꯀꯣ ꯑꯁꯋꯤꯟꯗ, ꯒꯦꯝ ꯑꯁꯤ ꯂꯣꯏꯕꯒ"꯫ "ꯅꯪ ꯁꯤꯗꯤ ꯇꯜꯂꯦ, ꯑꯩ ꯏꯀꯥꯏꯌꯦꯃꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯕ"꯫ "ꯍꯣꯏ, ꯉꯁꯤꯗꯤ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯒꯦꯕ, ꯑꯗꯨꯗꯤ ꯉꯁꯤ ꯍꯥꯏꯔꯔꯣꯏꯒꯦ, ꯅꯣꯡꯃ ꯍꯥꯏꯔꯒꯦ"꯫ "ꯑꯗꯨꯅꯦꯕ, ꯑꯩꯒꯤ ꯐ꯭ꯔꯦꯟꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯦꯀꯣ"꯫ "ꯉꯁꯤꯇꯪꯅꯤ ꯏꯟꯗꯣꯏꯁꯦ, ꯍꯌꯦꯡꯗꯤ ꯈꯪꯅꯤ ꯅꯪ"꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀꯤ ꯁ꯭ꯄꯣꯔꯠꯁ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯂꯩꯃ "ꯑꯊꯣꯏ, ꯅꯪ ꯍꯜꯂꯛꯂꯕꯣ"꯫ "ꯑꯧ ꯃꯃꯥ, ꯑꯩ ꯉꯁꯤꯗꯤ ꯁ꯭ꯄꯣꯔꯠꯁꯅꯤꯅ ꯌꯥꯝ ꯋꯥꯔꯦ, ꯀꯥꯗ ꯄꯣꯊꯥꯔꯝꯒꯦ, ꯆꯥꯅꯕ ꯈꯤꯇ ꯄꯨꯕꯤꯔꯛꯑꯣ"꯫ "ꯍꯣꯏ, ꯄꯣꯊꯥꯖꯔꯨꯔꯣ ꯏꯆꯥꯁꯤꯗꯤ"꯫ ꯊꯦꯝꯕꯅ ꯁꯥꯏꯖꯒꯤ ꯔꯨꯝꯗ ꯖꯨꯁ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯏꯖ ꯑꯁꯋꯤꯟꯒꯤ ꯋꯥꯈꯜꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯅ "ꯀꯅꯥꯒꯤ ꯋꯥꯈꯜꯗꯅꯣ ꯃꯣꯃꯣꯟꯒ ꯅꯣꯛꯂꯤꯗꯨꯕꯣ? ꯉꯁꯤꯗꯤ ꯆꯜꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ"꯫ "ꯇꯥ ꯊꯦꯝꯕ, ꯅꯪ ꯍꯧꯖꯅꯣ, ꯉꯁꯤ ꯑꯩꯅ ꯃꯨꯠ ꯀꯥꯏꯈ꯭ꯔꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ"꯫ "ꯏꯆꯟ, ꯅꯪ ꯁꯥꯎꯒꯠꯈꯤꯅꯨꯕ"꯫ "ꯑꯗꯣ ꯏꯆꯟ,
ꯏꯆꯟꯒꯤ ꯃꯨꯠ ꯅꯨꯡꯉꯥꯏꯍꯜꯂꯤꯕ ꯃꯤꯁꯛꯇꯣ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯕ ꯌꯥꯏꯀꯣ. ꯑꯗꯨꯕꯨꯔꯣ ꯗꯥꯊꯦꯝꯕ, ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇꯅꯦ ꯑꯁꯋꯤꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯋꯦꯕ. ꯑꯗꯣ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕꯩ ꯋꯥꯅꯤꯗ. ꯑꯦ ꯅꯪꯗꯤ ꯑꯉꯥꯡꯅꯦ ꯍꯥꯏꯔꯒ ꯌꯥꯝ ꯇꯧꯔꯝꯃꯤꯅ. ꯅꯪ ꯀꯔꯦꯝꯅꯖꯅꯨ. ꯂꯩꯃꯅ ꯊꯦꯝꯕ ꯑꯗꯨ ꯀꯧꯊꯣꯛꯈ꯭ꯔꯦ. ꯁꯥꯏꯖꯁꯨ ꯋꯥꯈꯜ ꯑꯃꯨꯛ ꯇꯧꯍꯧꯋꯤ. ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ. ꯁꯥꯏꯖꯁꯨ ꯁ꯭ꯄꯣꯔꯠ ꯒ꯭ꯔꯥꯎꯟꯒꯤ ꯆꯤꯗꯥꯏꯗ ꯐꯝꯗꯨꯅ ꯂꯩ. ꯂꯟꯆꯦꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯚꯥꯏ, ꯉꯁꯤꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯅꯤ. ꯂꯟꯆꯦꯟꯕꯤ, ꯇꯧꯅꯨꯃꯦ. ꯆꯠꯂꯦ, ꯅꯪ ꯁꯨꯝ ꯏꯀꯥꯏꯗꯅ ꯂꯩꯍꯧꯔꯣ. ꯑꯩ ꯆꯠꯂꯦꯀꯣ. ꯁꯥꯏꯖ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯨꯛꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯥꯏꯖ, ꯑꯁꯋꯤꯟꯅ ꯍꯥꯏꯔꯛꯏ, ꯂꯟꯆꯦꯟꯕꯤꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯍꯥꯏꯍꯜꯂꯤꯔꯣ? ꯉꯁꯤ ꯑꯣꯏꯔꯦ. ꯃꯇꯨꯡꯗꯗꯤ ꯑꯁꯨꯝꯅ ꯋꯥꯍꯩꯁꯦ ꯇꯥꯍꯜꯂꯛꯀꯅꯨ. ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯂꯤ. ꯃꯥꯏ ꯂꯨꯞꯁꯤꯟꯗꯨꯅ ꯂꯩꯅꯤꯡꯉꯦ. ꯅꯪꯁꯨ ꯑꯗꯨꯝ ꯍꯣꯠꯅꯧ. ꯑꯁꯤꯒꯨꯝꯕ ꯂꯥꯡꯐꯥꯡꯒꯤ ꯋꯥꯈꯜꯁꯦ ꯂꯥꯞꯅ ꯊꯝꯃꯨ. ꯑꯁꯋꯤꯟꯗꯨ ꯆꯠꯈ꯭ꯔꯦ. ꯁꯥꯏꯖꯗꯨ ꯏꯀꯥꯏꯗꯨꯅ ꯀꯞꯂꯤ. ꯂꯟꯆꯦꯟꯕꯤꯅ, ꯁꯥꯏꯖ, ꯀꯞꯂꯅꯨꯁꯦ. ꯑꯩꯅ ꯁꯣꯏꯈꯤꯕꯅꯤ. ꯑꯩꯅ ꯃꯥꯏ ꯊꯛꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯅꯪꯅ ꯀꯞꯂꯤꯁꯦ ꯀꯞꯂꯝꯂꯣꯏ. ꯌꯥꯔꯦ, ꯑꯩ ꯇꯥꯅꯤꯡꯗꯦ. ꯅꯣꯏ ꯑꯃꯠꯇ ꯅꯨꯡꯁꯤꯗꯦ. ꯑꯩ ꯆꯠꯂꯦ. ꯁ꯭ꯄꯣꯔꯠꯁ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁ ꯍꯧꯅꯔꯦ. ꯑꯗꯨꯕꯨ ꯁꯥꯏꯖꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ. ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ. ꯃꯥꯒꯤ ꯃꯇꯧꯗꯣ ꯎꯕꯗ ꯂꯩꯃ ꯑꯃꯗꯤ ꯏꯕꯣꯆꯧꯕ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯝꯃꯤ. ꯁ꯭ꯀꯨꯜꯗꯁꯨ ꯁꯥꯏꯖꯒꯤ ꯐ꯭ꯔꯦꯟꯁꯤꯡꯅ ꯁꯥꯏꯖꯗꯨ ꯁ꯭ꯀꯨꯜ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯋꯥꯅꯔꯝꯃꯤ. ꯃꯔꯛ ꯑꯁꯤꯗ ꯑꯁꯋꯤꯟꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ. ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯈꯔ ꯀꯟꯃꯟꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ. Can anybody out there